China border da India na missile sing Kapkhre Stern Ladakh ki manung chana laiba line of actual control LAC paring da Indian force na troop sing thajinduna air defense missile sing Kapkhre Hawong asi LAC ga naknaba maphamda Chinese helicopter sing paiduna makhoi gi activity kaya chatharam laba matungda tawkhibani Russian origin ilaga air defense system ga loinana Indian troops sing border paringda ngak senbagi thabak chathari masi yeknavagi aircraft na Indian airspace ta paisilakpa matamda chapsaba thabak lokhotnabani haina source amana haike Indian army amasung air force animakna Russian origin air defense system sing adu makhoi ga loinari amadi karigumba yeknabagi fighter jet sing natraga chopper sing paisilakpa matamda masi sizinagani China ga wari sanariba se mai pakrabade military gi oiba option sing yengani haina Rawat na haike India gi maiki dage radar sing amade surface to air missile system sing deploy tawduna makhoi gi surveillance ki thabak kan khatle Galwan Valley amasung patrolling point taraga mari yauna Stern Ladakh sector da Indian force na Chinese chopper kaya border manak nang na pairibadu kupna yengsilli makhoina India gi territory manungda paisinna bahonari haike nupi police officer rape tawba police constable Furakhre Jharkhand ge Ramgarh district ta maga thabak tawminabe police officer ama rape tawi haibagi damak ngasi leibak pokpa numita police constable ama Furakhre sub inspector rank ki nupi police officer aduna mahakpu luhongani wasakhiba masagi chahi kungani pan suraba constable aduna mabu hanjin rape tawki haiki makhoi animak mando police station da leibani constable aduna kona nupi officer aduga luhongkhidre amasung atopa amaga luhongkhre haina SP Prabhap Kumar na haiki madugi mathangda nupi police officer aduna wakat adu thangalaki amasung constable adu Furakhre hiram asigi makha thigatli haina police na haiki Northern Bengal da Manipuri nupi ama thamari hena izat manghanduna thambiram badagi kanba ngamkhre Northern Bengal da Manipuri nupi ama thamari hena mapuroibaga karbar punna tawminaba miyoi amana izat manghanduna thambiram badagi nupi asigi machaga loinana kanba ngamkhre hairi Hiram asiga mari lainana hojik phawbagi oina miyoi amata phaba leitre adubu mahaku phajinduna thamlamba miyoi adugi mathaktadi case ama lakwatle haina Malda police ki superintendent Alok Rajoria na phongdorokle Manipur ki DGP LM Khokte na su Bengal ki DGP ga pau phaunare makhata na thijinanaba sem sare haina su phongdorokle North Korea gi leader Kim Jong Un koma da leikhre machanupi na thopuragani North Korea gi leader Kim Jong Un koma da leikhibadagi mahaki machanupi da daita pumba thausinakre haina official source amana phongdorokle North Korea gi lusingba se hanadagi hongna masagi phibam phagalaktabadagi mahaki machanupi oiriba Kim Yo Jol bu de facto second in commander oina declare tawkhrabani Kim Jong Un gi photograph na hongna na circulate tawrkhiba du North Korea media na thadorkhiba sasinnabu oigani hairi handakta Twitter da sandorkhiba amada North Korea gi lusingba sege thadorkhiba photo adu asabo oigani haibagi wafam ngangnarakibani Maduda social media users singna Kim Jong Un gi mamai gi saktam sing aduda khena bakhra lai haibagi wafam su phongdokhibani panba yabadi April thagi angan basarukta Kim Jong Un heart surgery tawki haibagi report lairibani masigi matung tarakpada chayol ahumgi matam ukhidrabani hairi positive oiraba Emunggi Meeoisingna Leikai gi miyambu phubirakhiba pendaba phongdorokli Imphal East District ki manung chana laiba Khergaon makha Leikai da Jennings Hospital dagi COVID-19 positive oiduna mayumda puthaраklaba patient gi imung manung gi Meeoisingna Leikai asigi damakta leiriba Yumkhaibam Athletic Development Association yadagi volunteers singbu thang amadi nungdum paiduna pubirakkhibagi damakta yadagi General Secretary Aribam Aziz Khana pendaba phongdorokli haina cherol thadorokli cherol aduna makha taribadi Khergaon makha Leikai da leiba miyoi ama COVID-19 positive oiduna Jennings Hospital da admit tawduna leiba miyoi amabu hospital asidagi ngasi numit yungba pung 12 aduwaida chenthoroktuna mayumda leirakhibani pawasi khangbadagi su porompat PS ki personnel sing amade medical team yaurba kangbu amana laktuna positive oirba miyoi asibu hospital gi damakta lokhatna bohonakhi thogdok asidagi nakal ani gi marakta gyan tanadaba thogdok tholakpadagi police amadi medical team yauna Leikai adugi club ki miyoi singsu mateng pangnaba haijarakhi club ki miyoi singnasu positive oire hairiba miyoi aduda natana imung manunggi miyoi sing phawbada wari sanakhi adubu positive oire hairiba imunggi miyoi sing aduna thang amadi nungdum paiduna club ki thomi sing purakhiba pendaba phongdorokli masida natana mamang thakki thogdok singdasu hairiba yum asi club asina nisa chaba mayam changbagi matangdasu mamang thakta warning pibagi thogdok sing laikhrabani laibak thibadi hairiba mafam asida nisa sizinaba mitok paya lakpada natana mafam aduda nisagi karbar amadi chaba lakpagi changsu asum hengalakpa asina club asinasu Manipur Police Department da kayarak hanna wakat khibagi thogdoksing laikre luribadi ngasigi thogdok asida chenariba miyoi singsu logi oiba dandi pibi ba club asigi apambani aduga hairiba mafam asida
ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯌꯣꯟꯕ ꯑꯃꯁꯨꯡ ꯁꯤꯖꯤꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯀꯟꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯖꯔꯤ ꯍꯥꯏꯔꯤ꯫ ꯎꯖꯕꯦꯀꯤꯁꯇꯥꯟꯗ ꯁꯦꯞꯇꯦꯝꯕꯔ 12ꯗꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯍꯥꯡꯗꯧꯔꯤ꯫ ꯏꯃꯨꯡ 6ꯀꯤ ꯃꯤꯑꯣꯏꯁꯤꯡ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:45 ꯔꯣꯝ ꯇꯥꯕꯗ ꯈꯪꯍꯧꯗꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯇꯧꯔꯛꯄꯗꯒꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯥꯎꯃꯇꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯥꯏꯌꯤ ꯈꯨꯟꯒꯤ ꯌꯨꯝ 6 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯗꯒꯤ ꯏꯃꯨꯡ 6 ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗꯤ TH ꯁꯥꯅꯤ, S ꯑꯁꯥꯂꯦ, ꯊꯥꯅꯦ, D ꯊꯦꯖꯣ, ꯗꯥꯏ ꯑꯃꯁꯨꯡ S ꯊꯥꯈꯣ ꯀꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯅꯤ꯫ ꯂꯦꯟꯁ꯭ꯂꯥꯏꯗ ꯑꯗꯨꯅ ꯌꯨꯝ 6 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ꯫ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯌꯨꯝ ꯆꯦꯟꯊꯈꯤꯕꯗꯒꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯍꯧꯖꯤꯛ ꯌꯨꯝꯊꯪꯅꯕ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯄꯤꯕꯤꯅꯕ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫